ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕ ꯆꯥꯔꯠ ꯑꯁꯤꯗ ꯌꯥꯝ ꯁꯤꯝꯄꯜ ꯋꯦꯗ ꯑꯉꯥꯡꯁꯤꯡꯗ ꯑꯁꯨꯝꯅ ꯈꯪꯍꯟꯒꯅꯤ ꯃꯗꯨꯗꯤ ꯏꯁ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯤ ꯁꯤ ꯑꯃꯁꯨꯡ ꯏꯠꯇ ꯁꯤꯖꯤꯟꯅꯩ ꯑꯦꯝ ꯍꯥꯏꯕꯁꯤꯅ ꯑꯣꯜꯋꯦꯁ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯥꯏꯒ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯥꯔ ꯍꯥꯏꯕꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯨ ꯋꯤ ꯗꯦ ꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯑꯍꯥꯟꯕꯗ ꯈꯪꯍꯟꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯍꯤ ꯁꯤ ꯑꯃꯁꯨꯡ ꯏꯠ ꯑꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁ ꯌꯨꯁ ꯇꯧꯏ I ꯁꯤꯅ M ꯌꯨꯁ ꯇꯧꯏ ꯌꯨ ꯋꯤ ꯗꯦ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ R ꯌꯨꯁ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯟꯇꯦꯟꯁ ꯑꯍꯨꯝꯈꯛ ꯄꯤꯔꯤꯀꯣ ꯏꯁ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯀꯔꯝꯕ ꯃꯐꯝꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯁꯦꯟꯇꯦꯟꯁꯁꯤꯡ ꯑꯁꯤꯗ ꯇꯥꯛꯏ ꯃꯗꯨꯗꯤ ꯅꯝꯕꯔ 1ꯗ he is a good boy number 2ꯗ she is wearing a red dress number 3ꯗ it is my favorite toy 하니 number 1ꯗ 이리ꯕꯁꯤ나 he is a good boy 하니 마학 ꯑꯁꯤ ꯑꯐꯕ ꯅꯤꯄꯥ ꯃꯆꯥ ꯑꯃꯅꯤ he ꯍꯥꯏꯕꯁꯤ ꯅꯤꯄꯥꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯑꯃꯁꯨꯡ she is wearing a red dress ꯅꯨꯄꯤꯗ ꯁꯤꯖꯤꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯁꯤꯒ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯤ ꯃꯥ red dress ꯁꯦꯠꯂꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ hꯤꯅ ꯅꯤꯄꯥꯗ ꯁꯤꯖꯤꯟꯅꯩ sꯤꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗ ꯁꯤꯖꯤꯟꯅꯩ नंबर 3दा लेरिबसिना कइनो हाबदा it is my favorite toy मसी अइगी ख्वाइदगी पामजबा toy निको अइना पामजबा toy निको favorite toy मसीदा अइखोइना लाइक द खंगदे toy द खंगदे लई द खंगदे मसी अइगी favorite नि मसी अइगी पामजबनी हाबसी मतम पुनमक अइखोइना it is my favorite toy it is my favorite flower it is my favorite book अइ हाबसी अंगांसिना मतम पुनमक याम मतम सीना बतारगा इसे कर्म मतम सीना गे हाबदो सोइदना कागने हाबसी अइना खंजे अजय कोई खंगे मदुदी he see अमसुंग it होम असिदा अइखोइना is सीने हाबसे अइखोइना खंगबा ngami हौजिक मतंगदा लाइसिना अइखोइना खंगरे मदुदी aim असि अइखोइगी मतम पुनमक्ता अइखोइगी I गे सीने हाबसी अइखोइना खंगरे हौजिक सेंटेंस दा क्रम सीनगनि हाबदु अइखोइ येंगसी Number 1दा I am fine. Number 2दा I am very happy. Number 3दा I am not going there. हाइबिको कोना अंगांग सिंगा सुम हांगबदा how are you? बाकुमोइना I am fine. हाइबिन चिंगबा असिगुंबा सेंटेंस असि सीन मतम पुनोंग सीन बतारगदि अंगांग सिंगा जांगना आइदि मोजान ताबा ngomoniको अदुना मथाकदा लेडी I am very happy. आई जामना नुंगाई I am not going there. आई मफुजदा चलो असीना चिंगबा सेंटेंस के आमा सीमगा अंगांसिंगा जामना तोइन सीनब तारगदि अंगांसिंगा ज्ञान ताबदा जांगना ज्ञान ताबा ngomoni habsi यान खले मथंगदा अइखोइना खंगदौबदि r सीनबगिनी नंबर 1 दा लेरे you are my best friend number 2 we are going to mall number 3 they are playing football you are my best friend हाबसिदा अइखोइना यू मनिंगदा अइखोइना आर सीनै we are going to mall अइखोइ मॉल दा चकनी नत्रग we are going to park अइखोइना करिगुमा मफमदा करिगुमा चटकदबगी करिगुम प्रोग्राम लैबा तारगदि मसीदा अइखोइना अंगांसिंगदा मतम पुनमक्ता दुम सीनबिबा पार्क दा चटकदौरे as for example we are going to park असिना चिंगबा sentences असे मसे हाइबगी हैनबी अमा अंगांसिंगदा सुम तमनबा असिना चिंगबा अदुना Number 3दा लेसिना they are playing football. They are playing football हाबिको. They are playing football मोकोइ फुटबॉल सानरी. असिसु अइखोइना यूज तौबा जाय. करिम अइखोइना पार्क दा चटपा मतमदा अंगांग अनि अहुम करिम सानाबा उबो फंगबा तारगदि अइखोइना अंगांग दुदा एग्जांपल ओइना हाइबा जाय. They are playing football. अदुदा अइखोइना जेंगदबदि अंगांग सिंदु दि अंगांग अनि अहुम ओइबा तागनि कइनो दि मसि plural ओइबा ताबको they are हाइबदि मकोइ हाइबनिको अदुना सेंटेंस सेम अंगांग सिंदा हाइबा तंबीबा असि जामना दरकार ले अहानबगी सरुक अमा अइखोइना अंगांग सिंना तंबा लोइरे अदुगा नेक्स्ट अंगांग सिंना खंगदबदि he she it मसिदा is use तौइ हाइबसि अंगांग सिंना खंगले
ꯃꯗꯨꯒꯤ ꯃꯊꯪꯗ ꯃꯈꯣꯏꯗ ꯈꯪꯍꯟꯒꯗꯕꯗꯤ ꯁꯤꯡꯒꯨꯂꯔ ꯅꯥꯎꯟꯒꯤ ꯃꯇꯨꯡꯗ ꯁꯨ ꯏꯁ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯅꯦꯃꯤꯡ ꯋꯥꯔꯗ ꯅꯥꯎꯟ ꯍꯥꯏꯕꯗꯤ ꯃꯤꯡ ꯈꯪꯅꯕ ꯋꯥꯍꯩ, ꯈꯨꯗꯝ ꯑꯣꯏꯅ ꯔꯥꯝ, ꯁꯤꯇꯥ, ꯃꯤꯇꯥ, ꯔꯤꯇꯥ ꯑꯁꯤꯅꯆꯤꯡꯕ ꯑꯉꯥꯡꯁꯤꯡꯅ ꯈꯪꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯡꯒꯨꯂꯔ ꯑꯣꯕꯖꯦꯛꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟ ꯑꯣꯏꯕ ꯌꯥꯏ, ꯕꯨꯛ ꯑꯣꯏꯕ ꯌꯥꯏ, ꯖꯍꯥ ꯄꯣꯠꯁꯛ ꯑꯃ ꯀꯣ, ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯥꯏꯗ ꯑꯦꯝ ꯑꯣꯏꯔꯅꯤ, ꯑꯥꯔꯁꯤꯅ ꯄ꯭ꯂꯨꯔꯦꯜꯗ ꯁꯤꯖꯤꯟꯅꯩꯀꯣ꯫ as for example ꯔꯣꯍꯟ ꯑꯦꯟ ꯁꯤꯃꯥ ꯑꯥꯔ ꯁꯤꯖꯤꯟꯅꯔꯅꯤ, ꯂꯣꯏꯅꯅ ꯕꯨꯛꯁ ꯑꯥꯔ, ꯄꯦꯟꯁ ꯑꯥꯔ, ꯁꯨꯃꯥꯏꯅ ꯄ꯭ꯂꯨꯔꯦꯜꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯁꯦꯟꯇꯦꯟꯁ ꯁꯦꯝꯃꯒ ꯑꯦꯛꯖꯥꯝꯄꯜꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯇꯥꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯦ ꯃꯗꯨꯗꯤ he is a good boy ꯍꯥꯏꯗꯅꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯈꯪꯍꯟꯒꯗꯕꯗꯤ ꯍꯤꯒꯤ ꯃꯍꯨꯠꯇ ꯐꯔꯍꯥꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ꯫ ꯐꯔꯍꯥꯟ is a good boy ꯍꯥꯏꯗꯅꯀꯣ꯫ ꯑꯗꯣ ꯃꯊꯪꯗ ꯁꯤꯒꯤ ꯃꯍꯨꯠꯇ ꯒꯤꯇꯥ ꯁꯤꯖꯤꯟꯅꯔꯤ, ꯑꯔꯣꯏꯕꯗ ꯏꯠꯀꯤ ꯃꯍꯨꯠꯇ ꯀ꯭ꯔꯤꯀꯦꯠ ꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯀꯣ꯫ ꯁꯦꯟꯇꯦꯟꯁꯁꯤꯡꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯒꯦ꯫ ꯐꯔꯍꯥꯟ is a good boy ꯅꯠꯇ꯭ꯔꯒ ꯐꯔꯍꯥꯟꯁꯦ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯔꯁꯤꯀꯣ꯫ ꯔꯤꯇꯥ is a good girl ꯍꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ꯫ ꯅꯝꯕꯔ 2ꯗ ꯒꯤꯇꯥ is wearing a red dress, ꯑꯗꯨ ꯅꯤꯄꯥꯗ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯅ ꯃꯣꯍꯤꯠ is wearing a red dress꯫ ꯑꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯂꯒꯗꯤ ꯑꯃꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯐꯪꯅꯔꯤ cricket is my favorite game꯫ ꯑꯥꯔ ꯍꯥꯏꯕꯁꯤ ꯑꯃꯗꯒꯤ ꯍꯦꯟꯕ ꯍꯥꯏꯕꯗꯤ ꯑꯅꯤ ꯑꯣꯏꯕ ꯌꯥꯏ, ꯑꯍꯨꯝ, ꯃꯔꯤ, ꯃꯌꯥꯝ ꯑꯣꯏꯕ ꯌꯥꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯔ ꯁꯤꯖꯤꯟꯅꯩ꯫ ꯑꯍꯥꯟꯕꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯗꯦꯞ ꯑꯦꯟ ꯖꯨꯒ꯭ꯔꯥꯁ ꯑꯥꯔ ꯕꯦꯁ ꯐ꯭ꯔꯦꯟడ్ꯁ, ꯃꯁꯤꯗ ꯃꯤꯁꯛ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯁꯤꯖꯤꯟꯅꯒꯅꯤ? ꯑꯥꯔ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯅꯝꯕꯔ 2ꯗ me and my mom are going to mall, ꯃꯁꯤꯗ ꯃꯣꯜꯗ ꯆꯠꯂꯤꯕꯁꯤ ꯃꯤꯑꯣꯏ ꯑꯅꯤꯅꯤ, ꯑꯗꯨꯅ ꯑꯥꯔ ꯌꯨꯁ ꯇꯧꯒꯅꯤ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯐꯪꯅꯈꯤ she is going to mall, ꯃꯁꯤꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ is ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕꯗꯤ me and my mom are going to mall ꯍꯥꯏꯕꯁꯤꯗ ꯃꯤꯁꯛ ꯑꯅꯤ ꯁꯨꯕꯅꯤꯅ ꯄ꯭ꯂꯨꯔꯦꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯥꯔ ꯌꯨꯁ ꯇꯧꯒꯅꯤ꯫ ꯑꯔꯣꯏꯕꯒꯤ ꯋꯥꯐꯝ ꯁꯦꯟꯇꯦꯟꯁ ꯑꯁꯤꯗ ꯏꯔꯤ ꯅꯦꯍꯥ ꯑꯦꯟ ꯁꯔꯣꯖ are playing football, ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ ꯑꯅꯤ ꯁꯨꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯥꯔ ꯌꯨꯁ ꯇꯧꯏ꯫ ꯃꯊꯪꯗ ꯍꯥꯏꯕꯗꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯈꯪꯖꯤꯟꯒꯗꯕꯗꯤ this ꯑꯃꯁꯨꯡ that ꯇ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏ ꯁꯤꯖꯤꯟꯅꯒꯅꯤ, ꯂꯣꯏꯅꯅ ꯑꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯕꯗꯨꯅꯤ, ꯑꯥꯏꯒꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯦꯝ ꯁꯤꯖꯤꯟꯅꯔꯦ꯫ ꯑꯔꯣꯏꯕꯗ ꯗꯤꯁ ꯑꯃꯁꯨꯡ ꯗꯣꯁꯇ ꯑꯩꯈꯣꯏꯅ ꯑꯥꯔ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤ ꯑꯉꯥꯡꯁꯤꯡꯅ ꯈꯪꯕꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯃꯈꯥꯗ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯄꯤꯔꯤ, ꯑꯦꯛꯖꯥꯝꯄꯜ 3ꯒ ꯄꯤꯔꯤ꯫ ꯑꯦꯛꯖꯥꯝꯄꯜꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ this that ꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ is ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯅꯝꯕꯔ 1, this is an umbrella, ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ this ꯁꯤꯖꯤꯟꯅꯩ, ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯩꯒꯤ ꯑꯝꯕ꯭ꯔꯦꯂꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯝꯕꯔ 2ꯗ that is a book, ꯍꯥꯏꯕꯗꯤ ꯃꯗꯨ ꯂꯥꯏꯔꯤꯛ ꯑꯃꯅꯤ, that is a book꯫ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯃ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯥꯝꯕ ꯐꯪꯗꯕ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ that ꯁꯤꯖꯤꯟꯅꯩ, ꯃꯗꯨ ꯑꯩꯒꯤ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯅꯝꯕꯔ 3ꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤ this is my favorite dress ꯍꯥꯏꯕꯅꯤꯀꯣ, ꯃꯁꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯌꯥꯝꯅ ꯄꯥꯝꯖꯕ ꯗ꯭ꯔꯦꯁ ꯑꯃꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯗ ꯑꯦꯛꯖꯥꯝꯄꯜ ꯀꯣꯟꯅꯅ ꯇꯥꯛꯄꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯥꯔ ꯁꯤꯖꯤꯟꯅꯕꯁꯦ these ꯑꯃꯁꯨꯡ those ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯥꯔ ꯁꯤꯖꯤꯟꯅꯩꯀꯣ꯫ this ꯍꯥꯏꯕꯁꯤꯅ ꯑꯅꯛꯄ ꯄꯣꯠꯇ ꯑꯃꯁꯨꯡ those ꯍꯥꯏꯕꯁꯤꯅ ꯑꯔꯥꯞꯄ ꯄꯣꯠꯇ ꯁꯤꯖꯤꯟꯅꯩ꯫ ꯅꯝꯕꯔ 1ꯗ these are oranges, ꯃꯁꯤꯁꯤꯡꯁꯦ ꯑꯣꯔꯦꯟꯖ
ngaktani haibni. Those are mangoes, madusingdu mango ngaktani. These are kites, masing-singse kite ngaktani haina example asida utle. Akoina tamkriba kudimak aroiboina muktang device tausi madudi he, she, it. Singular noun sing ram, sam, jodu, modu, the object, pen, book, the this, that, asina chingboda is, she, nei haibni. Adudagi amu I, matam punong ta I gi maningda ikoina m, she, nei. Adu matangda plural, plural da you, we, they, plural noun sing lady, these, those, asina chingboda ikoina matam punong ta R, she, nei haibisi ikoina mamangda tamkre.